ꯃꯃꯥꯅ ꯍꯥꯞꯄꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝꯁꯤꯒ ꯑꯩꯈꯣꯏ ꯆꯥꯅꯕꯩꯁꯨ ꯄꯨꯔꯛꯑꯦꯕꯀꯣ ꯃꯌꯥꯝ ꯆꯥ ꯂꯥꯛꯑꯦ ꯁꯤꯒ ꯄꯄꯥꯒ ꯑꯪꯀꯜ ꯊꯩꯕꯣꯡꯒꯁꯨ ꯌꯣꯜꯂꯤ ꯃꯣꯏꯁꯤꯒ ꯍꯥꯏ ꯃꯌꯥꯝ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯀꯣꯏꯕ ꯆꯠꯇꯣꯏꯅꯤ ꯃꯃꯥ ꯄꯄꯥ ꯇꯧꯔꯒ ꯕꯥꯁꯅꯥꯕꯨꯗꯤ ꯆꯠꯂꯔꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔ ꯀꯧꯔꯦꯕ ꯃꯌꯥꯝ ꯗ꯭ꯔꯥꯏꯚꯔ ꯊꯧꯗꯣꯏꯅꯤ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯑꯗꯣ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯍꯣꯔꯦꯟ ꯎꯠꯆꯔꯛꯀꯦ ꯌꯨꯝꯗꯩ ꯑꯩꯈꯣꯏ ꯑꯆꯥ ꯑꯊꯛꯀ ꯂꯣꯏ ꯄꯨꯖꯝꯃꯦꯕꯀꯣ ꯍꯣꯔꯦꯟ ꯃꯐꯝꯗꯣ ꯌꯧꯔꯒ ꯆꯥꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯕ꯭ꯂꯣꯛꯁꯦ ꯍꯧꯔꯁꯤ ꯑꯗꯨꯗꯤ ꯕ꯭ꯂꯣꯛꯁꯦ ꯃꯈꯥ ꯇꯥꯅ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣꯗꯣ ꯑꯩ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯇꯞ ꯇꯞ ꯎꯠꯆꯔꯛꯀꯦ ꯍꯣꯔꯦꯟ ꯉꯁꯤꯗꯤ ꯐꯖꯅ ꯁꯥꯏ ꯅꯨꯡꯊꯤꯃꯪꯉꯁꯨ ꯈꯨꯠꯁꯥ ꯑꯃꯅꯤ ꯑꯩꯈꯣꯏ ꯃꯃꯥꯁꯨ ꯉꯁꯤ ꯁ꯭ꯋꯤꯇꯔ ꯁꯦꯠꯂꯦ ꯀꯨꯔꯇꯥ ꯑꯪꯀꯜꯁꯨ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥ ꯕꯒꯥꯟ ꯌꯧꯔꯦ ꯆꯥ ꯕꯒꯥꯟ ꯌꯦꯡ ꯂꯩꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯆꯥ ꯕꯒꯥꯟꯁꯦ ꯕꯣꯏꯊꯂꯥꯡꯁꯨꯗ ꯂꯩ ꯑꯗꯣ ꯕꯣꯏꯊꯂꯥꯡꯁꯨꯗ ꯑꯩꯈꯣꯏ ꯂꯥꯛꯏꯅꯤ ꯍꯧꯖꯤꯛ ꯃꯈꯥ ꯀꯨꯝꯃꯒ ꯄꯤꯛꯆꯔꯁ ꯈꯔ ꯀ꯭ꯂꯤꯛ ꯇꯧꯔꯒꯦ ꯑꯗꯨꯒ ꯔꯤꯜꯁꯁꯨ ꯈꯔ ꯁꯦꯝꯒꯅꯤ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯑꯗꯣ ꯀꯨꯝꯅꯔꯒ ꯑꯩ ꯐꯖꯅ ꯎꯠꯂꯒꯦ ꯃꯌꯥꯝ ꯏꯂꯦꯐꯦꯟ ꯀꯣꯔꯤꯗꯣꯔ ꯃꯤꯁꯨ ꯌꯥꯝ ꯂꯩꯁꯤꯁꯤꯅ ꯀꯥꯏ ꯊꯣꯛꯇꯣꯏꯅꯣ ꯁꯣꯟꯅ ꯆꯠꯁꯤꯔꯣ ꯁꯣꯟꯅ ꯆꯠꯁꯤꯔꯣ ꯁꯤꯒꯅ ꯐꯖ ꯃꯥꯜꯂꯤꯅꯦ sini pada mana ya, Pak? Sini apa ya, Pak? Boithalang su bazar ni na. Habra ta pa ni boithalang su bazar ke uli ba. Ele gai tham ngai wi. Petrol pump đi tham tam. Cái cha nông thang nó cái đó. Mayam sa lai siga papa ga uncle ga cha thai. Uncle ni portha sa loi gare. How bro uncle? How ri? Ai ki sa lag de. Ko mama ni kem sa rồi ye. Yat yat thôi đi ba. Cha này, nem cha tu rồi. Ai tu ning ke le. Thế bông nó sẽ dồn đi mua gì gặp mà thì kia dồn đi thì kia sẽ lấy cái gì mà thì kia sao nghe không phải thì kia lâu đi thì kia sẽ ngâu sao bao hào vậy bây giờ nào cả thì kia lâu đấy đấy mấy thì muốn dùng được chút sau mình mày am xí cái khơi cha nó bị chụp rồi vậy bác à đó xí xe xí đã xí dukaan là khơi chăng cái cha rồi ní xí đã giờ khơi papa khăng na bên nhà bà papa cái sát rồi ní hay à đó mày dukaan xí cái chăng cái xí cái này cha rồi ní à cha pot chụp rồi xí đó khizri rồi mày am khizri Sun awat pa ka tinga mo hay. Khizri lấy xí cái mày am lấy bên này Desi jun da ayuk da. Next time aku pro phải. Mày am khơi huji cha bắt thắc pa lore huji jaga mà tamu chala ni dada की दुकान से का चंगा का खिचड़ी चार है और ये अखोई खाने का चलते नो मैं अखोई हुजी तुम प्रेम पार्क तो मुलाए मैं थलांग से तो लगा तुम प्रेम पार्क तो मुलाए ये पापा टिकट लो रिकन ना हरा हुई है
ꯅꯤꯄꯥꯟꯁꯦ ꯍꯥꯟꯅ ꯊꯨꯒꯥꯏꯔꯝꯗꯕꯅꯤ ꯈꯪꯖꯧꯅꯦ ꯁꯤ ꯑꯩꯈꯣꯏꯗꯤ ꯃꯅꯤꯡꯗ ꯇꯥ ꯂꯩꯕꯗꯨꯅꯤ ꯌꯧ ꯃꯣꯏꯗꯤ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧ ꯊꯝꯃꯤ ꯐꯖꯩ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛ 6:30 ꯃꯨꯛ ꯇꯥꯗꯣꯔꯦ ꯊꯦꯡꯉꯦꯕꯀꯣ ꯁꯟꯗꯥꯒꯤ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯕꯨꯔꯤ ꯒꯪꯒꯥꯗ ꯆꯠꯂꯨꯔꯦ ꯕꯨꯔꯤ ꯒꯪꯒꯥ ꯃꯐꯝꯗꯣ ꯌꯥꯝ ꯐꯖꯩꯌꯦꯅꯗꯤ ꯍꯥꯏꯌꯦꯕꯀꯣ ꯃꯤꯅ ꯑꯗꯨꯝ ꯐꯖꯩ ꯏꯁꯤꯡ ꯂꯩ ꯈꯣꯠꯂꯤ ꯆꯠꯂꯨꯁꯨ ꯍꯥꯏ ꯑꯗꯣ ꯉꯁꯤ ꯆꯠꯂꯨꯔꯦ ꯑꯗꯣ ꯌꯥꯝꯅ ꯐꯖꯕ ꯖꯧꯗꯦ ꯃꯌꯥꯝ ꯏꯁꯤꯡ ꯃꯈꯥꯗ ꯀꯨꯝꯊ ꯇꯥꯏ ꯍꯥꯏ ꯑꯗꯣ ꯌꯥꯝ ꯀꯨꯏ ꯂꯩꯔꯛꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯕꯨꯔꯤ ꯒꯪꯒꯥꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯕꯣꯏꯊꯂꯪꯁꯨ ꯆꯠꯂꯦ ꯕꯣꯏꯊꯂꯪꯁꯨꯒꯤ ꯆꯥ ꯕꯒꯥꯟꯗꯨꯒꯁꯨ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯐꯣꯇꯣ ꯅꯝꯃꯦ ꯔꯤꯜꯁ ꯈꯔ ꯁꯦꯝꯃꯦ ꯑꯗꯨꯒ ꯕꯣꯏꯊꯂꯪꯁꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯨꯝꯄ꯭ꯔꯦꯡ ꯇꯧꯔ ꯂꯥꯛꯑꯦꯕꯀꯣ ꯇꯨꯝꯄ꯭ꯔꯦꯡ ꯄꯥꯛꯇꯨꯁꯨ ꯉꯥꯏꯍꯥꯛ ꯆꯪꯉꯦ ꯑꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤ ꯕ꯭ꯂꯣꯒꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯗꯤ ꯂꯥꯏꯛꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯑꯩꯒꯤ ꯅꯦꯛꯁ ꯕ꯭ꯂꯣꯒꯇ ꯑꯣꯏꯅ ꯐꯪꯅꯔꯁꯤ ꯍꯌꯦꯡꯁꯨ ꯑꯩ ꯒꯨꯋꯥꯍꯥꯇꯤ ꯆꯠꯇꯣꯏꯅꯦ ꯑꯗꯨꯅ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯣꯏꯁꯟꯒꯗꯕ ꯂꯩ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯆꯠꯇꯣꯔꯦꯕꯀꯣ ꯍꯧꯖꯤꯛ ꯃꯃꯥꯅ ꯍꯥꯞꯄꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯊꯨꯝ ꯑꯍꯥꯎꯗꯒꯤ ꯑꯗꯨꯒꯩꯗꯤ ꯌꯨꯝꯗ ꯍꯧꯕ ꯀꯣꯝꯄ꯭ꯔꯦꯛ ꯁꯤꯅ ꯁꯧꯒ꯭ꯔꯤ ꯁꯤꯅ ꯉꯔꯥꯡ ꯑꯩꯈꯣꯏ ꯂꯩꯔꯛꯄꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯆꯥꯡꯒ꯭ꯔꯪ ꯍꯥꯏ ꯑꯁꯥꯃꯤꯁꯇꯅ ꯑꯩꯈꯣꯏ ꯁꯤꯗ ꯙꯦꯀꯤꯌꯥ ꯀꯧꯔꯦꯕ ꯌꯥꯝ ꯍꯥꯎꯔꯤ ꯁꯤꯗ ꯉꯧ ꯆꯥꯕ ꯁꯤ ꯃꯌꯥꯝꯁꯤꯅ ꯃꯌꯥꯝ ꯑꯁꯤ ꯕꯦꯒꯁꯤꯅ ꯑꯩꯈꯣই ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯗ ꯑꯩꯈꯣꯏ ꯐꯣꯜ ꯃꯨꯜ ꯍꯥꯞꯄꯒ ꯄꯨꯅꯕ ꯕꯦꯒ ꯃꯆꯥꯅꯦꯕ ꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯎꯁꯣꯏꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯑꯁꯤ ꯍꯩꯅꯧ ꯃꯌꯥꯝꯁꯤꯅ ꯌꯨꯝꯒꯤ ꯍꯩꯅꯧꯅꯤ ꯆꯠꯄꯁꯦ ꯒꯥꯔꯤ ꯍꯥꯏꯕ꯭ꯔꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯨꯋꯥꯍꯥꯇꯤ ꯌꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯧꯗ꯭ꯔꯤ ꯃꯃꯥꯡꯗ ꯃꯃꯥꯅ ꯆꯥꯛ ꯍꯤꯟꯖꯥꯡꯒ ꯂꯣꯏ ꯊꯣꯡꯅ ꯂꯣꯏꯔꯝꯃꯦ ꯃꯊꯦꯜ ꯃꯌꯥꯝꯁꯤꯁꯨ ꯃꯃꯥꯅ ꯂꯣꯏ ꯇꯧꯔꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯄꯄꯥ ꯃꯃꯥ ꯍꯣꯏ ꯆꯥꯛ ꯆꯥꯔꯤ ꯍꯧꯖꯤꯛ ꯉꯥꯁꯤꯡꯅꯤꯀꯣ ꯉꯥꯆꯧ ꯁꯤꯅ ꯉꯥꯁꯤꯡ 우티 로 ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯍꯥꯎꯔ ꯃꯥꯅꯤ ꯍꯥꯞꯄꯤꯔꯒꯦ ꯍꯥꯞꯄꯒꯦ ꯄꯣꯛꯇ꯭ꯔꯒꯅꯦꯕ ꯍꯥꯏꯒꯅꯤ ꯉꯥꯆꯧ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯔꯦꯔꯣ ꯉꯥꯆꯧꯗꯣ ꯇꯦꯁ ꯇꯧꯁꯤ Am I the only one who dreamed this up?